Veteran Bollywood actor Rishi Kapoor Mumbaiꯗ ꯃꯁꯥꯒꯤ ꯆꯍꯤ 68 ꯁꯨꯔꯛꯄꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯄꯨ ꯂꯥꯏꯀꯟꯅꯈꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯤ ꯁꯥꯔ ꯍꯦꯁ & ꯔꯤꯂꯥꯌꯟꯁ ꯐꯥꯎꯟꯗꯦꯁꯟ ꯍꯣꯁꯄꯤꯇꯥꯜꯗꯅꯤ ꯍꯥꯏꯈꯤ꯫ ꯏꯪ ꯁꯣꯛ 2010 ꯁꯖꯤꯕꯨꯒꯤ ꯇꯥꯡ 30 ꯑꯃꯗꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯑꯐꯥꯎꯔꯕ ꯑꯦꯛꯇꯔ ꯑꯁꯤ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯔꯟꯙꯤꯔ ꯀꯄꯨꯔꯅ ꯍꯥꯏꯈꯤ ꯇꯥꯡ 19 ꯁꯖꯤꯕꯨ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯔꯤꯁꯤ ꯀꯄꯨꯔ ꯑꯁꯤ ꯁꯣꯔ ꯍꯣꯟꯕ ꯋꯥꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯈꯤ꯫ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯌꯥꯝꯅ ꯊꯨꯅꯃꯛ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯆꯠꯇꯨꯅ ꯄꯨꯈꯠꯈꯤ ꯑꯃꯗꯤ ꯂꯥꯏꯀꯟꯅꯈꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯔꯗꯨꯅ ꯀꯦꯟꯁꯔ ꯂꯩꯅꯥ ꯑꯁꯤ ꯅꯥꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯌꯥꯝꯅ ꯀꯨꯏꯅ ꯂꯥꯌꯦꯡꯕꯗꯒꯤ ꯑꯅꯥꯕꯗꯤ ꯐꯈ꯭ꯔꯦ ꯍꯥꯏꯕꯁꯤꯅꯤ, ꯑꯗꯨꯒ ꯃꯇꯨꯡ ꯏꯟꯗꯤꯌꯥꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤꯕꯅꯤ꯫ ꯊꯥ 11ꯃꯨꯛ ꯃꯍꯥꯛꯀꯤ ꯑꯅꯥꯕꯁꯤ ꯂꯥꯌꯦꯡꯂꯕ ꯃꯇꯨꯡꯗ ꯐꯔꯦ꯫ ꯐꯕꯗꯒꯤ ꯃꯍꯥꯛꯅ ꯆꯤꯡꯅꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯝꯔꯥꯟ ꯖꯥꯟ ꯗꯤꯜꯂꯤꯗ ꯂꯨꯍꯣꯡꯕ ꯌꯥꯎꯔꯨꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯅꯥꯕ ꯑꯃꯨꯛ ꯑꯁꯤ ꯊꯦꯡꯅꯗꯨꯅ ꯌꯥꯝꯅ ꯊꯨꯅꯃꯛ ꯍꯣꯁꯄꯤꯇꯥꯜ ꯄꯨꯈꯠꯇꯨꯅ ꯃꯍꯥꯛꯄꯨ ꯂꯥꯏꯀꯟꯅꯈꯤ ꯑꯃꯁꯨꯡ ꯀꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯍꯥꯏꯈꯤ, "ꯑꯩ ꯌꯥꯝꯅ ꯄꯨꯟꯁꯤꯒꯗꯕ ꯃꯥꯟꯗ꯭ꯔꯦ, ꯀꯨꯏꯅ ꯂꯩꯒꯗꯕ ꯃꯥꯟꯗ꯭ꯔꯦ, ꯃꯔꯝ ꯑꯗꯨꯅ ꯏꯆꯥꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕ ꯌꯦꯡꯕ ꯄꯥꯝꯃꯤ" ꯍꯥꯏꯅ ꯄꯥꯎꯗꯝꯈꯤ꯫ ꯃꯗꯨꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 30 ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ 2020 ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯔꯟꯙꯤꯔ ꯀꯄꯨꯔꯅ ꯊꯦꯡꯅꯈꯤ ꯃꯍꯥꯛ ꯁꯣꯔ ꯍꯣꯟꯕ ꯋꯥꯕꯒꯤ ꯂꯩꯅꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯀꯦꯟꯁꯔ ꯂꯩꯅꯥꯒꯤ ꯆꯩꯊꯦꯡꯗꯒꯤ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯛꯇꯨꯅ ꯚꯦꯇꯔꯥꯟ ꯕꯣꯂꯤꯋꯨꯗ ꯑꯦꯛꯇꯔ ꯐꯥꯎꯔꯕ ꯑꯦꯛꯇꯔ ꯔꯤꯁꯤ ꯀꯄꯨꯔ ꯑꯁꯤ ꯃꯁꯥꯒꯤ ꯆꯍꯤ 68 ꯁꯨꯔꯛꯄꯗ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯆꯥꯁꯤꯡ ꯈ꯭ꯋꯥꯏꯈꯤꯕꯤꯛꯄ ꯊꯥꯗꯣꯛꯇꯨꯅ ꯄꯣꯊꯥꯈꯤ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯗꯨꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯄꯣꯊꯥꯈꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡ ꯈ꯭ꯋꯥꯏꯈꯤꯕꯤꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯂꯧꯁꯤꯡ ꯄꯥꯡꯒꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯃꯁꯤꯡ ꯌꯥꯝꯍꯟꯕꯤꯌꯨ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯁꯦꯌꯔ ꯇꯧꯕꯤꯌꯨ, ꯀꯃꯦꯟ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫